Education free disturbance Oihallu Haina School amadi college kuntra taruki Maheiroi Lising Kayagi rally ma ngasi thau ground dagi Imphal college forward Chatkhre ngasi coordinating committee on disturbance free education zone demand na sinduna taranipan rak suba disturbance free education zone demand de Lising ani kunmanga ga mari leina na chatkhiba rally eduda committee gi convener mayengbam somorjit na phongdokhibada education system asida khongthang khuding makta ayetpa akaiba pirakliba asi tawbiganu mahaisang sing amadi masiga mari leina lamsingda puthang mangam loidaba sel gi demand tawbiganu rally asi loiraba matung miyam gi oiba mifam amasu pangthoktuna warep kaya loduna education asi free disturbance zone ohennaba Manipur gi governor Ajay Kumar Bhalada memorandum amasu pishingani haiki Leba ama kunai ama lamdam ama hiram kuding mapung khana chawkhalaga mating nei hingbai basi leba tu gi lamdam dugi education system aduna puthoi human resource no lepi haje khu kuding magoi yana rabo wafam ni adubu masi 21st century si bawda khoi gi lamdam masi da di education haibe sida makhan kaya gi disturbance adum letna adum piraga leba mayam se masi tawbiga no aduna education haibe si jekhai thingai ba sugdi pi da ba disturbance free oiba zona ma ohena na bagi samselakwa sauki amoina handagi 2025 asida Taraga Nipalak Suba Disturbance Free Education Zone Demand Day 2025 se koi rally on chalaga koi nifam pangthok dana masigi lower matung da koi honorable governor da koi toan ba education sector sibu disturbance free oiba zone ama ohena na bagi damakta koi memorandum si pisan na pandam thamjari aduna hena phaba lamdam ama hena mapang lamdam oina ba honaba education sector habase disturbance ama tapi da ba zone ama ohena ba koi honamina si